Imphal dagi ukrul tamna chatpa India Post ki mail ban ama sakhangdaba singna sangkai kulda hijacked Touraba Matung mail bag kuntraga manga Amang-Ata Thokhankhre hairi thaudok adu ngasi ayuk pung 10 taba aduaida Litan Police Station akonba Imphal ukrul lambida leiba sangkai kulda thokibani maduda India lenga ki Department of Post ki mail ban ama Imphal dagi ukrul tamna chatpada sakhangdaba singna hijacked Touraba Matung ban aduda yauba mail bag kuntraga manga Amang-Ata Thokhankhibani hairi thaudok aduga mari leinana ukrul gi sub post master na fongdok rakpada Amang-Ata Thokhankhre mail bag kuntraga manga adugi manungda mail bag kuntrana ukrul gini aduga mail bag mari amana somdal amasung mail bag amana kamjong gini Amang-Ata Thokhankhre mail sing adugi manungda yamna maru oiba passport amadi ATM card na chingba kaya su yauri thaudok adu thokpagi pau hek fangbaga mari leinaba civil administration amasung law enforcement agency singda pau piduna mathau taba action lokhat pinenaba khanganki hauzik mang Thokhankhre mail sing aduda kari yaukibagi haibagi matangda thijinba hauragani loinana mail sing adugi mapu singda Pangba yaba matengsu pangani haina mahakna fongdoki nakalamaromda thaudok aduga mari lenana Litan Police Station da FIR ama thangatkre hairi